Justice Konjengbam solid propellant rocket Saduna Paihankhre. Moirang College BSc second semester khakta tamliba mahairoi. Justice Konjengbam solid propellant rocket Saduna. Ngarang college asigi campus ta oza singi mamangda paihanba ngamkhre. Justice Konjengbam chahi taraga mapan ase Moirang Konjengbam laikai Daya Konjengbam amasung Ranjana Konjengbam ge macha ahum gi manungda ahal ne. Mahag hogzik maki oinadi Churachandpur da asanba ka amada Mamaga punna laiminare mahaki apokpa daya ase pala saisakpa amane loina na mahaki Mama Ranjana na Churachandpur kaithel da mana masing yonduna imung manung punaba masaga loina na asanba ka asida laiduna hotnaribane. Justice Konjengbam na polyvinyl chloride PVC pipe sizinaduna saba gram 780 mathoi lumba amade meter ama sangba solid propellant rocket ase ngarang nungthil pung amarom tabada changyeng waina Moirang College ground da paihankhibane. Changyeng atu rocket ase laimai dagi meter sa marom wangna paikhatlaba matung parachute system sizinaduna tarakhe. Hiram asigi matangda rocket asibu sariba justice ka pause asiga khanana wari sanabada mahakna hai. Mahak piklingai matamdagi hauna asigumba rocket, aeroplane, gari macha, robot na chingba kaya saba pamjana haurakhe. Ngalingai matamdasu robot sizinaduna electronics ki oiba sanapot kaya marum saraga yonduna imung manunggi mateng pangnabasu hotnaduna lakhe. Hiram asida ngalingai matamdagi hauna pamjarakpa maramna class 12 pass tawraba matungda electronics engineering gumbage field da changninglabasu imung manunggi sel thumgi phibam chadabana mangphaungnaba ngamkhidrai adubu mahakna pamjaba adu kharada oirabasu thabakto onthokpa ngamnaba Moirang College da ming chanduna physics chemistry amasung computer science ki subject asi lawduna tamba horakhibane asumna science subject sing ase tamlakpadagi ahenba loksing kaya amasu laktuna anau polam kaya saningbagi ithil ama phaurakhe asigumba chairak asida mahakna tamliba college asida oza singna sinba counseling class ama yaurubadagi handake solid propellant rocket saningbagi wakhalon pokba horakhibane masigi damak mahakna akhanaba training natraga oza guru naina tamluba amata leite mobile phone gi khuthangda Google amasung YouTube tagi yenglaga masa mathanta honajarakibane rocket asi sabada changba polam ayambasu online gi khuthangdagi chenduna sizinakhe rocket asi sanabagi damak mahak masana project kukun haina mingthonjaba project ama hogdoksakhe project asigi pandam asi rocket ama saduna laimai dagi yamdrabada kilometer chama hena wangna haibadi Carmen line lanthokuna paihallaga hairiba rocket aduda camera na jingba haptuna space ki data singlongna bohotnabane handak mahakna sakhiba rocket asisu ahanba changyeng ama oina yamdrabada laimai dagi meter samnga rom paiba ngamnaba sakhibane adubu rocket asigi nozzle gi sarukta soiba khara leiduna hairiba pandam adumakti yauba ngamkhidei adubu rocket adu laimai dagi amuk taraknaba hapkhiba parachute system adudi mai pakna mathau tawkhe makata nasu lepalaitana changyeng kaya marum chathagigane maduda mapung phana mai paklaba matamda mahaki project asigi pandam adu phangnabagi damak carbon fiber natraga aphaba makhalgi aluminium sizinaduna propellant rocket saba hogane hairiba rocket adugi thawadu solid oigadra natraga liquid oigadra haibadudi makata ba changyeng sing adu kupna nainaraba matungda lepkane handak sakhiba rocket asi isam chamba prototype ama oiba maramna cell isang changkhide adubu makata na mahakna sanaba pandam thamliba sing aside sel khara changadaba oibana masida mari lainaba singna mateng panghaninge mahakna thawai yaujaba si khangbadagi Moirang College ki principal nasu mahaki damak akhanaba ka ama pibiduna asigumba semba sabagi thabak sing asi tawhalle loinana college asigi oza sing nasu punging thogot pibada natana mateng kaya marum pangbiri haire hogzik phawbada mahakna asigumba scientific oiba polam kaya semba sabagi thabak chatharagli basida mahaki imung manungna chawna punging thogot pire makha taba tungi punsida su makhal gi oiba anauba invention kaya marum puthokningbagi apamba lay apamba du thabak to onthoknaba hanba leitana hotnakhigani haina su mahakna makhatana phongdokhe Justice Konjengbam gumba isam chamba imung amadagi haurakliba mahairoi amana thawai yauna hona jaduna top thabak thawong khara paikhalagliba sida mateng pangbiduna makoi gi tunggi punsida mai pakpa miyoi amamam ohenkhiba amasung khunai asida kana bakharada oirabasu purakpa ngamnanaba paliba lainga kasina mijeng changbi bagi tangai fadaba yamna chawna leire aroibada tabiriba pumnamakpu thagachari